ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯔꯒ ꯂꯥꯛꯆꯔꯤꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯝꯆꯥꯒꯤ ꯆꯥꯡꯌꯦꯡ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯣꯅꯥꯂꯤꯁꯥ ꯌꯦꯡꯀꯣꯛꯄꯝꯅ ꯏꯕꯤꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯩꯗ꯭ꯔꯕꯥꯛꯇ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯆꯤꯜꯍꯥꯏ ꯑꯣꯏꯅ ꯂꯤꯅꯔꯝꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯇꯣꯝꯆꯥ ꯀꯧꯕ ꯌꯥꯝꯅ ꯄꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯆꯥ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯟꯖꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯩꯔꯦꯡ ꯁꯩꯗꯥꯅꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯁꯒꯣꯜ ꯄꯥꯎ ꯈꯨꯡꯒꯪ ꯑꯗꯨ ꯊꯨꯡꯅꯕ ꯂꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯊꯣꯏꯕ ꯑꯍꯦꯟ ꯇꯥꯟꯅꯕ ꯑꯗꯨꯗ ꯃꯀꯣꯛ ꯇꯥꯔꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯑꯗꯨꯕꯨ ꯄꯥꯝꯂꯗꯨꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯇꯣꯝꯆꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯁꯩꯔꯦꯡ ꯁꯩꯗꯥꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯅꯕꯅ ꯍꯥꯏꯔꯝꯂꯦ꯫ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯣꯝꯆꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯃꯗ ꯐꯝꯊꯔꯛꯏ꯫ ꯑꯩꯕꯨ ꯁꯩꯔꯦꯡ ꯁꯩꯗꯥꯅꯕ ꯌꯥꯎꯅꯕ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯂꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯊꯤꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯋꯥꯅ ꯋꯥꯈꯜ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯄꯥꯛ ꯑꯃꯗ ꯎꯔꯣꯛ ꯑꯃ ꯇꯣꯡꯂꯛꯏ꯫ ꯎꯔꯣꯛ ꯑꯗꯨꯅ ꯄꯥꯛꯊꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯃꯆꯤꯟꯗꯨ ꯊꯤꯡꯖꯤꯜꯂꯒ ꯏꯁꯤꯡ ꯊꯛꯏ꯫ ꯊꯛꯄ ꯂꯣꯏꯔꯒ ꯃꯆꯤꯟꯗꯨꯅ ꯅꯨꯡꯗꯨꯗ ꯇꯛꯏꯕꯗꯨ ꯎꯔꯦ꯫ ꯎꯔꯣꯛꯇꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯇꯣꯝꯆꯥꯅ ꯈꯜꯂꯤ, ꯑꯥꯏ, ꯃꯁꯤꯒꯤ ꯎꯔꯣꯛꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯥꯒꯤꯁꯤ ꯃꯆꯤꯟꯁꯦ ꯐꯦꯡꯉꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯣ ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯁꯤꯒꯤ ꯎꯔꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯁꯩꯔꯦꯡ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯊꯤꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯆꯥ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯁꯩꯔꯦꯡꯒꯤ ꯁꯩꯗꯥꯅꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯃꯐꯝ ꯃꯐꯝ ꯀꯌꯥꯗꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯅꯥ ꯀꯣꯅꯨꯡꯗꯨ ꯄꯨꯜꯂꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯊꯤꯔꯛꯄꯗꯨꯅ ꯃꯊꯪꯁꯤꯗꯤ ꯇꯣꯝꯆꯥꯒꯤ ꯄꯥꯂꯤ ꯊꯣꯛꯂꯗꯨꯅ ꯃꯥꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯃꯌꯥꯝ ꯃꯃꯥꯡ ꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯗ ꯚꯛꯇꯤ ꯑꯃꯃꯝ ꯀꯠꯂꯒ ꯃꯥꯒꯤ ꯁꯩꯔꯦꯡꯗꯨ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯉꯁꯤ ꯊꯤꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯌꯥ ꯊꯧꯅꯕ, ꯐꯦꯡꯂꯤꯕꯔꯥ ꯀꯟꯅ, ꯃꯅꯤꯡ ꯃꯃꯥꯡ ꯇꯛꯇꯨꯅ ꯃꯌꯥ ꯊꯧꯅꯕ, ꯏꯁꯤꯡꯗ ꯑꯃꯨꯛ ꯆꯨꯞꯂꯨꯞ, ꯅꯨꯡꯄꯥꯛꯇꯨꯗ ꯀꯟꯅ ꯇꯛ, ꯐꯦꯡꯂꯤꯕꯔꯥ ꯀꯟꯅ ꯃꯌꯥ ꯊꯧꯅꯕ꯫ ꯁꯩꯔꯦꯡ ꯑꯗꯨ ꯊꯤꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯜꯂꯣꯟꯅꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯃꯈꯨꯜꯂꯣꯟꯅꯗꯨꯅ ꯀꯨꯜꯂꯒ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩ ꯂꯥꯟꯖꯈ꯭ꯔꯦ, ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯗꯨ ꯉꯛꯂꯗꯨꯅ ꯃꯈꯨꯜꯂꯣꯟꯅꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯩ, ꯀꯩꯗꯧꯔꯦ ꯅꯨꯄꯥ, ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯔꯝ ꯍꯥꯏꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯂꯧꯒꯦ ꯊꯧꯔꯥꯡꯖꯔꯨꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯅꯅꯥꯏ ꯃꯇꯨꯡꯗꯅꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗꯨꯕꯨ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡꯅ ꯆꯨꯞ ꯆꯨꯞ ꯂꯨꯞꯇꯨꯅ ꯅꯨꯡꯄꯥꯛꯇ ꯇꯛ ꯇꯛꯇꯨꯅ ꯊꯥꯡ ꯐꯦꯡꯈꯤꯕꯗꯣ ꯇꯣꯝꯆꯥꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯄꯪꯕ, ꯅꯪꯕꯨ ꯉꯥꯛꯄꯤꯕ? ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯦ ꯄꯨꯈꯣ, ꯑꯗꯨꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯜꯂꯨ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯗꯣ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯇꯣꯝꯆꯥꯕꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯗꯨꯅ ꯂꯧꯁꯤꯡ ꯂꯩꯕ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡꯕꯨ ꯎꯕ ꯉꯝꯕ ꯑꯍꯩꯕ ꯃꯥꯏꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯒ ꯄꯨꯟꯅ ꯏꯔꯨ ꯂꯨꯖꯒꯦ ꯍꯥꯏꯅ ꯀꯨꯝꯊꯔꯛꯏ꯫ ꯏꯔꯨ ꯂꯨꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯛꯄ ꯈꯨꯗꯣꯞ ꯑꯗꯣ ꯃꯥꯡꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯝꯖꯤꯗ ꯀꯤꯁꯤꯟꯗꯨꯅ ꯊꯦꯠꯆꯤꯟꯈꯤ꯫ ꯏꯔꯨ ꯂꯨꯖꯕ ꯀꯥꯔꯛꯂꯕ ꯇꯨꯡ ꯉꯁꯥꯏ ꯁꯝꯖꯤꯗ ꯈꯨꯗꯣꯞ ꯊꯦꯠꯆꯤꯟꯈꯤ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯂꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯏ꯫
ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯣꯞ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯣ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯅꯔꯕ ꯇꯨꯡ ꯀꯣꯟꯅ ꯊꯪꯗ ꯃꯥꯏꯕ ꯇꯣꯝꯆꯥꯗ ꯊꯤꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯦ꯫ ꯇꯣꯝꯆꯥꯁꯨ ꯊꯤꯟꯊꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯣꯝꯆꯥꯗ ꯃꯥꯡꯈ꯭ꯔꯤꯕ ꯈꯨꯗꯣꯞ ꯑꯗꯣ ꯊꯤꯕ ꯉꯝꯂꯕꯗꯤ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯊꯦꯟꯄꯣꯠ ꯀꯌꯥ ꯄꯤꯒꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯊꯔꯝꯃꯤ꯫ ꯇꯣꯝꯆꯥ ꯗꯟꯗꯤ ꯑꯗꯨꯕꯨ ꯀꯤꯔꯗꯨꯅ ꯈꯨꯗꯣꯞꯇꯨꯕꯨ ꯊꯤꯅꯕ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯣ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯕ ꯃꯔꯛꯇꯨꯗ ꯁꯝ ꯈꯔ ꯂꯤꯊꯣꯔꯛꯄꯗꯣ ꯎꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯛꯅꯔꯛꯏ꯫ ꯀꯦꯀꯨ ꯂꯣꯠꯄ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡ ꯂꯤꯊꯣꯛꯂꯦ꯫ ꯇꯣꯝꯆꯥꯅ ꯁꯝꯂꯥꯡ ꯍꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯉꯁꯥꯏ ꯁꯝꯖꯤꯗ ꯈꯨꯗꯣꯞ ꯊꯦꯠꯆꯤꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯁꯝꯖꯤꯗ ꯀꯤꯁꯤꯟꯈꯤꯕ ꯈꯨꯗꯣꯞꯇꯨꯕꯨ ꯂꯧꯊꯣꯔꯛꯂꯦ꯫ ꯈꯨꯗꯣꯞ ꯑꯗꯨ ꯐꯪꯂꯕ ꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯟꯃꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯣꯝꯆꯥꯗ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ꯫ ꯇꯣꯝꯆꯥꯅ ꯈꯜꯂꯤ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯕꯒꯤ ꯑꯩꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯝꯇ ꯌꯥꯎꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤꯡ ꯀꯨꯏꯅ ꯁꯥꯡꯅ ꯊꯣꯛꯆꯤꯜꯂꯛꯂꯕ ꯅꯣꯡꯃꯗꯤ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯕ ꯇꯥꯔꯦ꯫ ꯑꯗꯨꯅꯗꯤ ꯑꯩ ꯑꯉꯥꯎꯕ ꯁꯥꯕ ꯇꯥꯏ꯫ ꯉꯥꯎꯔꯤ ꯍꯥꯏꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯕꯁꯦ ꯀꯣꯛꯄꯤꯒꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯇꯣꯝꯆꯥꯅ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯦ꯫ ꯁꯅꯊꯣꯡꯗꯒꯤ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯗꯔꯕꯥꯔ ꯇꯝꯅ ꯆꯪꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯣꯝꯆꯥꯅ ꯂꯤꯠꯂꯛꯄ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯔꯛꯏ꯫ ꯁꯨꯞꯅꯇꯪꯒꯤ ꯈꯨꯗꯩ ꯃꯇꯦꯛꯇꯨꯃ ꯁꯦꯠꯂꯒ ꯑꯉꯥꯎꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯗꯔꯕꯥꯔ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯗꯔꯕꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯣꯝꯆꯥꯕꯨ ꯇꯤꯡꯉꯛ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯆꯥꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯀꯣꯡꯂꯒ ꯊꯥꯡꯗꯣꯛꯈꯤ꯫ ꯅꯤꯡꯊꯧꯗꯨ ꯍꯦꯛ ꯊꯥꯡꯗꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯤꯡꯍꯥꯁꯟ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯣ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯃ ꯅꯤꯡꯊꯧꯅ ꯐꯝꯂꯝꯕ ꯁꯤꯡꯍꯥꯁꯟ ꯃꯊꯛꯇꯨꯗ ꯇꯥꯁꯤꯜꯂꯔꯦ꯫ ꯇꯣꯝꯆꯥꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯄꯝꯂꯗꯨꯅ ꯊꯥꯡꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯗꯣ ꯁꯤꯔꯝꯕ ꯌꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯃꯥꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯗꯨꯗ ꯇꯣꯝꯆꯥꯅ ꯃꯈꯨꯠ ꯂꯣꯟꯅꯖꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖ ꯍꯩꯖꯕ ꯅꯠꯆꯗꯦ꯫ ꯅꯅꯥꯏꯒꯤ ꯏꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ꯫ ꯅꯅꯥꯏ ꯑꯩ ꯃꯥꯏꯕꯁꯨ ꯅꯠꯆꯗꯦ꯫ ꯑꯩꯍꯥꯛꯇꯤ ꯆꯨꯝꯅ ꯈꯛꯀꯤ ꯃꯤꯆꯝ ꯑꯃꯈꯛꯅꯤ꯫ ꯂꯥꯏꯕꯛꯅ ꯆꯥꯟꯅꯔꯨꯗꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯂꯦ꯫ ꯑꯄꯪꯕ ꯅꯅꯥꯏꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯇꯣꯝꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯟꯃꯟꯈꯤꯗꯅ, ꯉꯁꯤꯗꯒꯤ ꯇꯣꯝꯆꯥ ꯅꯉꯣꯟꯗ ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯃꯠꯇ ꯇꯧꯔꯔꯣꯏ꯫ ꯉꯁꯤꯗꯒꯤ ꯃꯥꯏꯕ ꯍꯥꯏꯕ ꯃꯤꯡꯒꯧ ꯑꯁꯦ ꯅꯪꯒꯤ ꯅꯃꯤꯡꯗꯒꯤ ꯑꯩꯅ ꯂꯧꯊꯣꯛꯂꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯥꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯣꯅꯥꯂꯤꯁꯥ ꯌꯦꯡꯀꯣꯛꯄꯝꯒꯤ ꯇꯣꯝꯆꯥꯒꯤ ꯆꯥꯡꯌꯦꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯦ꯫